Sonia Gandhi gi humbudra ka taret suba mapok numitta Prime Minister na punsi nungsang na haksang fa na layba oirasa nuhayikre. Veteran Congress leader Sonia Gandhi gi humbudra ka taret suba mapok numitta Prime Minister Narendra Modi na lutsing biasa gi punsi nungsang na made haksang fa na layba oirasa nuhay na yaifa paugzel pikre. Prime Minister kaktanata na Congress President Malik Arjun Kharge, KC Ben Gopal amasung Sasi Tharuragi maikay su yaifa paugzel pikre. Gazada ceasefire purak na bagi resolution US na bito taukre. Gazada ceasefire purak na bagi pandam galoy na nang puthoroki ba UN gi resolution nama bot taw na boho na bada United States na ngarang bito taw duna thing ba pikre. Tha ani gi mamang da Hamas na Israel gi khathang ba sarukta sathi ba landa ama chatharakrba matungda Israeli forces na enclave aduda haleng ba laitana akan ba landa lepta na satharingai manungda khongthang asi lakpa nei. Palestinian territory aduda chathariba landa hauzik faubada ayambana nupi amasung angangsing oiduna miyoi lising taraga taret chamriga marfuga taret ki punsi lomkhre haina Hamas na salai ba health ministry gi khwaidagi noba data na haire haukiba October tareta Hamas militant sing na Gaza ge border fauraga sathiraba landa chathaduna miyoi lising amaga chani hat khibaga loina na hostes kaya fazun khibage laman khumba oina Israel na Hamas muthatkani haina wasaktuna Gazada operate tawriba Hamas ki matakta akan ba lanjang sangsinduna lakliba nei. UN gi matungin na Israel gi akan ba offensive aduna Gaza gi apun ba miyoi sing gi chada marfurom mayung makai thadok tunu lanjen na hankre. Makhoi na hogjik sinjak fuel ising amasung hidak langthak fangdabagi awaba sing mayok na re. Gaza da khudakta ceasefire chana hanana ba taksil laduna UN Secretary General Antonio Guterres na UN Charter gi Article 99 gi makada Security Council gi emergency mifam makaukiba nei. Mahang na hostes sing thadok na ba Hamas na taksin krabaso. Militant group asina micham sing da sathaki ba tamthira ba thawong sing aduge laman khumbo oi na. Palestinian miyambu paktang na sairak pi bhai basi maram chate hai khe. Tawigum basung Israel da dollar billion kaya ge military mateng piri ba US na. Gaza da ceasefire chana hanana bage resolution adubu bito tawkhe. UN da laiba US ki deputy representative Robert Root na resolution adu thangai seng la lairi ba phibam dage tongali hai khe. World Health Organization na checksin wakhangal laduna Gaza da miyam pumba paktang na misi mina amade amang ata mayok na rehay na kan na warning tawba layna US na resolution na dubu bito tawkiba nei.